ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯩꯁꯥ ꯄꯤꯔꯝꯂꯕ ꯃꯩꯁꯨ ꯁꯨꯈꯠꯄꯤꯔꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯃꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯣꯜ ꯆꯣꯡꯂꯛꯈꯤꯒꯗ꯭ꯔꯅꯦ? ꯀꯔꯝꯕ ꯌꯦꯅꯤꯡꯊꯥꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯉꯥꯏꯒꯗꯧꯔꯤꯕ? ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ꯫ ꯊꯥꯖꯕ ꯀꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯇꯣꯝ ꯇꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ, ꯊꯥꯖꯕ ꯑꯃꯨꯛ ꯅꯧꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯁꯦ ꯑꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩ ꯏꯁꯥꯅꯗꯤ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕꯅꯤ ꯈꯛ ꯍꯥꯏꯔꯔꯨꯏ꯫ ꯅꯥꯀꯦꯟꯊ ꯈꯛꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯥꯝꯂꯨꯈꯤꯅꯤ ꯌꯦꯅꯤꯡꯊꯥ ꯃꯍꯥꯛꯄꯨ?